bom asi kairak pamikupta Manipur yauna North East pungkai kairagani haina MPCC ki wangangloi ai Hemo Chandra na phongdokre. Bharat ki oina CAB chatnarabasu Manipur ki oina di chatnaroi masida miyamna ningdong pomningai oide haina MDA ki convener N Tombina haikre. Amadi chingnaningai oiba mawongda mau ama lekhidre mapuroiba police na changjakre. Kurumjari Times of Manipur News miyeng tabri ba pumnangpo Elizabeth na taramnok chari hauzik miyamda pau sandokna pizari. CAB ki manungda yauriba time bomb asina kairak pamikupta Manipur yauna North East pungkai kairagani lakadoriba mikhal asidi hingba amadi siba ani ki langdaini haina MPCC ki spokesperson I Hemo Chandra na phongdokre. Wafam asi ngasi Congress Bhavan da pangthokpa paugi mifam amada phongdokhibani. Party asigi General Secretary Administration Hareswar Goswami amadi luchingba kayasu saruk yakhiba paugi mifam aduda spokesperson Hemo Chandra na makha taraduna BJP ki manifesto pare mamingsu fazai adubu manifesto asina North East agi mai soidana laklagani. Manipur yauna North East da CAB ki matangda achoba ihau ama leikhi haiba khangna manifesto da CAB ki matangda mayek sengna palli North East ki miyam gi asoiba lairibasi khara ingthanaba khanbagi mahutta MP ama ani leiba mafam asidabu kari tawgani haibagi matagum tawge yauna tawbagi mawongda CA bill chana hangani haibagi wafam mayek sengna palakhi. Wafam asina ngasidi BJP na makai asomda kari khanbage haibadu mayek sengna takli. Lakadoriba Lok Sabha mikhan asi state asigidi yamna maru oiba hingba amadi siba anigi langdaini. Congress Party gidi tasengba firep lengdana leiri. BJP na oidaba kaya haiduna Congress Party bu hunduna nganglibadu angakpapoi. Kaman issue da thengnaminaba karishu kaide adubu miyamda utchaisenba thawong asidi laibak thibani. Karigumba BJP na sarkar amuk pairaklaba thangnaba numitta parliamenta soidana bill asi puthoklaba pass tawkhiba haibasi mayekta tarabani. Matamduda Imphal kana yauriba Congress agi tokraga spokesperson ni haidana panglaw lawriba kayana kari tawba ngamdoino. Mitop changlakpagi thingnaba ILP gi ihau kana leiriba state asida mitop sing achat akham leitana changlaklaga bill asina aikhoigi linguistic culture amadi identity nga kani haibasidi oiroidaba wafamni state asigi prajasina yamna munna khalaga bot pifam thoi haiki. Spokesperson na BJP ki Chief Minister Shri Biren na hairiba akoina masida close ama insert tawrani ga haibudu di sum mayamda ut kari haibani mayam gi mitta akoi gi kai tare mitang sanabani madudi thajiningai suoi oide kari gi nobo moi gi intention haibadi BJP la ada leiriba Modi gi adagi Amit Shah gi ada moi gi makok ada chalai riba Delhi da makok main makok oiriba dunadi CAB se namdana koi national agenda oina koi push tawani masi akoi gi BJP gi di yamna ahakpa koina tawgada tawdaba yadaba thabak amane na push tawriyaba ado itagadi Manipur gi sida chatlaga kariwa tadori ke masigi makhada leire masigi marumda thupiba CAB gi manungda yauriba pod asidi time bomb gumaneba nuclear bomb gumaneba masidi yam sathiba pod amane abadi CAB da kaim tawholoi CAB na kaim choloi asidi kadai di choloi doino CAB sek lakko numita akoi gi identity akoi gi language akoi gi furup asigi leijeriba koina yamna chahi cha kaya dagi koina leijeriba harmony akoi gi masi loi mangi badugi madugi danger duneba koina haijiningi Bharat ki oina CAB chatnarabasu Manipur gi oina di CAB chatnaroi masida Manipur gi praja singna ningdong pomningai oide haina Manipur Democratic Alliance ki convener su oriba Sivesana Manipur State Unit ki president M Tombina phongdokre wafamasi ngasi babu parada leiba Sivesana gi office ta pangthokiba paugi mifam amada phongdokhibani paugi mifam aduda Manipur Democratic Alliance ki makhada leiba political party kayagi luchingba sing saruk yakhi convener M Tombina makha taraduna 1955 tagi India da Citizenship Amendment Bill CAB chatnaduna lakli matam aduda Bharat ta karamba party na sarkar pairambage Congress party na semlamba ek amani
BJP party asidi matamduda poktari Congress ki matamda tauramba ek asibu BJP na nauna puthokpa dauna ngang saklibasi yamna laibak thibani bill asida piramba chahi matang adu khara tension hanba asida rajniti ki khudong chaba launaba honabasi yamna laibak thibani ngarang BJP ki oina manifesto miyamda phongkhre CAB ki matangda wafam kaya su palle Bharat ki Home Minister ki Facebook amadi Twitter da bill asigi matangda mayek sengna pallaga lairabani Bill asigi matangda yauriba chana kanglon sing adu mamutana paba machangi ek asigi article number 7 da kari iribage haibasi munna paba machangi karigumba CA bill asi chana batarabasu bill asibu chana ba pamdaba furup sing kannaba article number 7 da yaubana state asida di CA bill asi chana roi state asigi miyamgi thamoida chingnaba fauriba pumnama MDA na khangi adubu praja sing mi painingai kari sulaite amaromda hiram asida MDA na atopa party na ngangna ningba lairabasu public place amada phone na debate taunasi bill asigi matamda CM khiba JPC ki chairman Congress ki luchingba Chitambaram na oikhibani matamduda Congress party na kari gi tumina leiri bot mayada rajniti ki khudong chaba launaba hona binu haikhi introduce tawrabasu Manipur Citizen Amendment Bill Manipur miyam ki sentiment khangna sanahala oi haibase ngarang Rajnath ji na magi Facebook ta my Facebook account da Twitter da hai grabane ba Citizenship Amendment Bill gi matang da tongan political party sing na tawribasi puning da nungnang modi oirangmani na khale thoidong na madai du dai khu waru budi lejede adubo masi amuhan na puthobsu ate topa Manipur natamba tongan state singda suna sanaba apam lergasu sana jasanu aduga Manipur yoinadi masi taseng da sana haloi sana dananaba loma aina ma hapkune habsi mamang de hai khibilere ngarang su hai khibilere moina thamamaga mi kharada tainaraga mi singuna tawui mong da tawraga adusum tainaraga rajniti tawdu di phatre habi waneba Chingnaningai oiba mawongda macha ahum lairabi mau ama leikhidre thaudo aduga mari lainana leikhidrabi nupi adugi mapuroiba police changjakre leikai gi oiba mifam pangthoktuna warep kaya laukhre thaudo asi ngarang numidang pung 6:30 taba matamda lamsang police station gi manung chanba tauthong khunau nityananda leirakta thokhibani Leikhidrabi nupi adugi maming nauroibam ningol achom ongbi thoinu atopa mingna Sunita chahi 18 kawi mahaki mapuroiba gi mamingna achom sanaton kawi misi aduga mari lainana miyam gi mifam pangthoktuna warep kaya laukhre mama khana ba haji moje ngai ta adum khana ba haji marak tum khana ba yawe bago kano taw ba hai tare mu manungi po nung taw da bagi ko matai manau sauna ja ba hai tare adumaina adum khodi khana ri boininge ba ngarang je ado phajana tu ta hauti khoi chak thonga lei bane ba tonga loi chanai ba ko imai ba nem chare khoi da atom ba matai manau am chare da ahan je si je ma tongan chare ado chak thonga lei ba ji da ma chak ai ti bi ga lei ba ngarang je da ti bi ga lei ba ji da kano mi ha le na khoi ina ma jina lak bane ba ko ado lak pa ji da ji chenjen bane ba da chenjen ba ji da khoi da na khupang na khara ama ani tharame ba ko aina kaino da tai do aina nang hala di chak sing chara ga potha ba ya dran aina ching thoi ba ngarang che ado ching thok ba ji da mana yam phatte na ma je du do hai ri ba ko aina kai da ge khola ge na hang ba da magi kano tawe na harak pane ba angang gi chaum bo khamje si je leiram de na hai ba ko aina du kai tham gra ge hang ba da mo inam ma digi mama je si je na pu gi na hai ri ba mana ada aina kai gi puri ba ma di aina hai ba ne ba adu da kano na koi na mai mukta kai da changjaloraga koi gi lekai gi ba ichili nau jing yeng ma tamda koi photo ka ba punar ko sidum yawe adu masa makti huju jig leita ba ko si baje koi khara kui bagi mong mali abidi mai dead body ji uba matamda masa ji manam phabo gumba adegi dakpam je koi i nai mak ta ga su pongkhat pa gumba sa je koi gi chok thok pa gumba adegi khawri gumba da koi gi lahat laga hat pa gumba gi adegi kok to raga su koi phop pa ga leibogi mong da koi gi kanomi tok tok ba hidi yeng ba da masa ma tom da sijabagi mong du di suman mandre abedi kai gumba kano ma koi di khawri gumba kai gumba met pa khopa ma magi mong ma da sibagi mong je koi chauna koi gi kano sida u phange adoga sibajidi
खुदक्ता हाइदी पाउ पीबा मतमदुदा सिबमक्ति मानद्रे हाइदी मसाजी अखोई खरा सोक्चलेबको अदुना मसुगुंबगी मिसिजी मतंगदा याम चावना अखोईगी साइतगी चिंगनबजी लेरे मरम अदुना असेंबा अचुंबदुने lamdam asigi khwaidagi maraibak phaba umang ama haiba tarabadi fayeng umangna oiri lamdam asigi tongan tongan ba mafam singda leiriba maru koksilaklaba umang sing kange hairabadi fayeng umangi matau tambagi tangai fadaba leiri hiramasida paudam ama मियोइब अखोइने हिंगलिबा असि महौसागी मतम पाक्तनी हाइबो वफम असि हिक्तोकपा याद्रबो वफम अमनी अदुबो करिगुम्बा मतमदा मियोइब अखोइना काउथोकपगुम महौसागी खलबु थुगाइनबा लेप्तना होतनरी मसिमकना ngasidi malemgi oina ising nungsit aying asagi chang aduki matik kaitharaklि इम्फाल दगी नोंगचुप लोमदा इम्फाल कांगचुप लंबीदा सुपनतगे किलोमीटर 13 चटलगा कांगचुप सिंखोंग योरमदाइदा लेबा फयेंग खुलगी मनिंग थंगबदा लेरिबा कांगचुप सिंगी एकर चनी हेना पाक चावबा फयेंग उमंग असिदा महौसागी फजरबा सक्तम ngasisu उबा फंगली सिंगमाई सिंगदा पामलौ उबा लानमै थाबा उवा यानथतपना चिंगबा थबा कया चथरकपना ngasidi lamdam asigi aying asada chawna ahongba ama purakli अदुबु मदुगी ओनतैनबदा फयेंग उमंग असिदी फयेंगी मियोय सिंगना ngak senduna thambana ngasisu mahausaना मकालामना मुमोन मिनोक तमहौरी उमंग असि इंग्लिशिंग अमगा चमापन कुंथ्रानी थोगी गेजेट नंबर 10 दरबार रिजोल्यूशन गी मतुंगिना मतम अदुगी खुलाक पतोंजाउन उमंग असि ngak senbagi थौदांग सिनरमखि इंग्लिशिंग अमगा चमापन मरिफु फावबा चही निफु निपान चुपना खुलाक प अमदि फमनाइबा सिंगना ngak senduna लाखि मदुगी मतुंगदा मतमगी होंगलकपगी मतुंगिना उमंग असि फयेंग खुलगी मियोय सिंगना कमिटी अमा सेमदुना खुल असिगी अवांग अमदि खागी मियोय हुंफु हुंफुगी पना खाइदोक्तुना कमिटी असिगी मखादा उमंग असि सेनदुना लाखि हिरम असिगी मतांगदा सब्जेक्ट एक्सपर्ट डॉक्टर अंगोमचा इराइजाउना हौजिक फावबगी ओइना उमंग असिदा मसक खंगबा मेडिसिनल प्लांट चामग कुंथ्रा मुक लेरे हाइबा खंगबा ngamle मखा तानसु थिजिन हमजिनबगी थबक चथरी मदुगिसु मथक्ता उमंग असिदा सजी कैजेंगलांग कैसालना चिंगबा सांगा कया अमगी लेफमसु ओइरी अमरोमदा उमंग असिदा हौरिबा ममल यामलबा उवा कया असिना उमंग असिगी सक्तम हेनदुम फजहली मियोइबा अमदी महौसानिगी मरक्ता लेरिबा पल्लसी मफम असिददी थोइदोकना ममी तादे उमंग असिदा उवा यानबा अमदी सा तानबना चिंगबा थबक पुमनमक कमिटीगी माइकैदगी अथिंगबा लै अदुबु अथिंगबा लैना लैना करिगुम्बा कांदसु चिंगी वांगबदा ताबा खुलगी मियोय सिंगना सा तानबा अमदी लामै थारकपना उमंग असिदा लेबा सा उसेक सिंगी लेफम ओइरिबा उमंग असिदा चावना सिंगनबा कया अमसु पीदबदी नते हाइना महाकना फोंदोखि फॉरेस्ट डिपार्टमेंट ना उ थारतगा अखोई इन्वायरमेंट फै हारगा कंगकपसु यावर इसी करिगिनोना वाटर बोर्न प्लांट यावरम दबगिनेबा 1981 दगी अखोई कनोसिंगना अखोई खुलाक लाकपसिंग सिना मथौ यामक्तन ngमक्तबदो अदुदा अखोई पब्लिक सिंग तौरगा ngakलागा हुजिक लैरिबसिनी हुजिक लाइबक थीबदी कुमसी सि सजी मरी मंगा दिला अमबने अदुबो लाइबक थीबदगी अखोईगी फयेंगी नहा खरा अदुगा कंगजुप चिरुगी नहा खरा ना तौरगा सजी मरी मक हाट खरे हाय अदुबु सजी अमा नीदि हुजिक लैरी अदुगा अखोई सिता लैरिबा साददी खैरोइगा अदुगा अखोईगी कनो हना तोकपा हना खरा अमा लैयेको अदुगा कैसा लैना कै मचा ग्रुप खरागा खरा लैरी अदु नतना उजेक पुदी मसिंग थीबा ngamdre उजेकते अदुम लैरी अदुम अदुगा अदुगुम्बा खरा सा मखन खरा दि लैरी अदुगा सा चौबगाक दि लैरक्त्रे अखोई उमंगसिदसु हाइरिबा उमंग असि महौसाना पीबा रिसोर्सेस कया मतिक चाना लेरबसु उमंग असिदा फंगलिबा रिसोर्सेस सिंग असि मफम चाना सिजिनबा ngamdabana amadi mijeng jangba watpana ngasidi kangkhathang amagum leiri साइंस अमसुंग टेक्नोलॉजी चौखलपा इरोइदना ngasidi मियोइबा जाति अमदी महौसा अनिगी मरक्ता अचौबा गैप अमा लई हाइबदा हाइमन बथोक्लोय अदुबु पंथाप थापतना इम्फाल दगी नोंगचुलोमदा इरिपो कांगचुप रोता किलोमीटर 13 मरिखक चलगा लैरिबा फयेंग हाइबा खुलसिदा फयेंगी नोंगचुप थंगदा लैरिबा फयेंग उमंग मथकी चिंग असिदा यामना अंगकपो मोंगदा खोइगी महौसा सिबु खोइ योखटलगा थंबगी चटनबी हाइबा तारे चही हुमफु गी मथक्ता मसिगी खुलसिदा खोइगी उमंग वामंग सिंबु योखटपा अमदि उबा यानबदा अथिंबा थंबगी चटनबी अमखक लैरंबसी यामना खोइदा अंगक फावी हाइबा फयेंगी खुल न चथरलिबा खोइगी उमंग वामंग योखटपगी चटनबी हाइबा तारे चटन कांगलोन अखोइगी
ngasi mirol sina makhata na akhoi na fayeng khulgi ichinausingi matau tamlagadi ngasi akhoi gi kaithar leba khal khara makhaidi akhoi kanbang ngam hogadra haibsi akhoi gi wakhal da faujai paudam jariba sarat anobam video journalist Naresh Kalorina Tom TV News Fayeng Pau ki marak thana ten break amatang lominasi Advanced Coaching Institute Nagamapal Lamabam Laikai near Rims Road opposite Koirenge Auto Parking. Science stream the Council of Higher Secondary Education Manipur Loba class 12 ki parikha da 3rd position Yumnam Devjit, 9th position Akoijam Badal Singh, 9th position Konika Nomaitem, 10th position Asem Koronganba, 10th position Laistam Ibova Maitai, 15th position Haubam Arvind Singh Amadi, 17th position da Sagolsem Biki Singh ne. Arts stream da Aniswa position Takraba Takil Sangbam Sunaya Devi, 3rd position Yangkhom Gunchenba, 4th position Texam Jem Singh, 5th position Moirangthem Loya Ngamba, 7th position SS Obed Kharam, 8th position Takilamam Ores Meitei. Separated boys and girls hostel. Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Break matung da taram nong chari IAS fangdarbasu hakchangi fivam na maram oiraga IPSC lauroi adom oinamang IRS natraga IFS category dagi ama lauduna miyangi yaifanaba thabak tawgani haina UPSC na lokhiba civil service examination da chamwaga taret suba position lower kraba lamda masigi maring furuki ahanba misak ama oiriba Dr. L Angsim Dangsawa maring na Tom TV News ta telephone gi kuthang da wari sanaba ama da fongdokre hiramasida report ama Union Public Service Commission UPSC na lawba Civil Service Examination listing ani tara nipanda Manipur dagi mioi ahum khalak khibagi manungda rank 517 da mai paklak khraba Dr. Larung Angsim Dangsawa maring Manipur gi maring kangluk ki manungda ahanba Civil Service Examination mai pakpa mioi ama oire Dr. Larung Angsim Dangsawa maring kumja listing amaga chamapal marifutra humdoi gi February nipanda Technopol District ki machi block ki manung channa laiba kangoi khulenda laiba LDI Madangsawa maring amasung MK Laime Kangswa gi macha manga gi manungda atombani mahaki mathakta mayamba uhum machi amalai Dr. Larung Angsim Dangsawa maring gi apokpa Manipur Health Service ta grade 4 oina thabak torami sahi asigi February thada thabak tagi pothaki Dr. Larung Angsim Dangsawa maring gi hek thangnaba mayamba Dr. L Mezona Dangsawa Jenims ta kumja lising ani 13 ta MBBS loirba tungda handakta Manipur Health Service ki makhada medical officer oina PHC Moreda thabak puri mahaki machesu NRHM gi makhada ARSA supervisor facilitator oina thabak tawri mayamba ahal El Moda Dangsawana B Farm loiraga leire aduga anishuwa mayambana BCA loiraga leire adubu makhoi anidi lenga ki thabak tawdana magi hingnabagi damak lalol itik tawduna leire Imphal dagi National Highway 102 Imphal More Lambida kilometer nimfu nipang rom chatlaga laiba palel dagi awanglomda Technopol District ki Tuismi Laiching Kangsang phawduna kilometer 13 rom chinglambi da chatlaga laiba Kangoi khulenda laiba Dr. Larung Angsim Dangsawa maringi yumda chattuna imung manunga unarubada mahaki apokpa LYI Madangsawa maringna phongdorakhibada mahaki masasing haiba inba mathak thongba singna haiba wada hitoktaba Firol chet chabada luxury yawraktaba angangsing oina haurakhi makhoi mangamak larik tamhanaba hotnabada achauba awawa kaya mayoknakhi government employee ama oijrabasu mamaga loinana pamlo uduna kanna honarakhi makhoi mangamak larik laisu haina haurai makhoi tamluba school singda roll number 1 khaktamak taraktuna school gi maikaidagi admission fee sing lobidaba kayana makhoi mangabu larik tamhanbada achauba mateng amasu oirakhi Dr. Larung Angsim Dangsawa maring class 1 dagi class 6 fawba Kangoi Primary School da tamlakhi class 7 dagi class 10 fawbuna Korau Pokpida leiba St. Joseph Higher Secondary School da mahi tamlakhi class 11 amari class 12 na Royal Academy of Science Wangkhai Imphal da tamlakhi madugi tungda kumja lising ani 13 da class 12 loiraga exam mari haibadi NERIS AIEEE
VIT EEE amadi NEET thabada marimak reng wangna faurakhi adubu imungi apamba yenglaga Dr. Taman Khivani yamna nungaina paisa nong samarang kaina tamlakpudi nate tawadabu ai angang singse luxury pamde migumna phajaba phiron hapke adu khongo phajaba hapke phuri phajaba hapke wakan sob lai lete only moina torupse school uniform aduna loire adegi yumda halakanda kam khara kabok sepa ya khongra ma amom phuri ma amom leraga asmana masimraw singse haurai ai gi isasina ningi bo wakando ai punsi ai mokoida ayet pa sopi bi de leitraso laibugumna moida ai wangang ya matamaduda aigi sagai aikogi imung aikogi relatives singna angana do gam thoga yawrodi tawdo yade ai lising yang kai puthokone ai lising ama puthokone ai lising ma puthokone smaina house kuding mage mai angam madu puthoklai adu khungi site su khungi saina karmai haberarga khungi site su angana do gam thoga yawrodi ai khungi oina lupa su pigine adu charasna su ai charasna lupa su pigine ai puthoknaraga adu mai makura ani lei khwadegi ai gi aina larik tamlakpada angang sing simlakpada pateng pangbiba mai khura mo thilne adu khurang thilne moi masimraw sena angonda yamna mateng tawi apokpi mamana fongdorakpada machagi nungai pau tabada harawba nungaiban heman khibana masada wanthage tauna mittagi mapi takhiba khanghodana nungaiba fauki makhoi mangabu larik tamhannaba honarakpada karigumbada sel leitabagi wakhalna awaba kaya tumba chaba khangdana thengnarakhi adubu machagi mai pakpagi pau taba mikuptuda ishorda mahakna nungti numit khudingi haijaba nijaba punamak ishorna tabire khanduna ishorbu nungsiba poi haiki 1,000 gum laigidabo hotna garine nongai manmagi ko haraw manmagi hannedi khoi su paisa leitabagi ko tumba su ngamdaba su lei angangi adum khallaka di angangi di adum tamkhirina akhona paisa puthokpa ngamdaba adum leiba su leiba adu kan madidi tumba su ngamdaba lei sak chaningdaba gumma su lei chawa su sara su phaude adum lei he hujikti ho isor su lei aina ni jabadi isona yabi gre amaromda Dr. L Angsim Dangswa Maring UPSC rank holder ga phone da wari sanabada mahagna doctor ama oiraga civil service exam karigidamak tharibanu haibagi matangda mahagna fongdorakpada mahag piklingaidagi hauna miyamgi seba tawge haibagi wakhalon kyaga loinana haurakhi madugi wakhalonda doctor tamkhi adumoinamak doctor ama oina miyamgi seba tawba asidi hiram ama khaktada oibana hiram kayada miyamgi mateng pangba yanabagi lambi thirakpada UPSC exam asi thanaba fireb asi laukhibani ishorna chanbiduna ahanba attempt tawbada mai pagle laibak faduna IS category fangladi education amadi health sector da ahenba meeting thamduna miyamgi seba tawgani IS fangdravadi IPS category di mahaki hakchangi fivamna maram oiraga laudre IRS amadi IFS category da laugani haiki Tha asigi taramathoida pangthokadoriba Lok Sabha mikhanga mari leinana Indo-Myanmar border town Morega thangnana leiriba Indo-Myanmar friendship gate number 2 Namfalong changpham gate ngasi miyamda karigumba wafam amata khanghalamba tawdana thingzin khibadagi miyamna pendaba poknakhre hiramasigi matangda report ama Thasigi taramathoida pangthokadoriba Lok Sabha mikhalga mari leinana Indo-Myanmar border town Morega thangnana leiriba Indo-Myanmar friendship gate number 2 Namfalon changpham gate ngasi miyamda mangjawnana khanganba tawdana gate hangdabadagi pochai leiba lakna khiba miyokya ningba kaina hanakre Mauksa gum gate hangadra khanduna school gi excursion yauna Imphal amadi Manipur gi mafam kayadagi Namfalon kaithel asida pochai leiba lakba miyokya ama nungti gi gate number 2 asida Lairiba Indo-Myanmar friendship gate manakta ayuk pung 8 tagi gate hangba ngainaduna lainaki adubu pung 8 hela fawa gate hanglaktabadagi mafam aduda pochai leiba lagnakhiba miyoi kaya nungaitana lainaki hairiba gate asi custom department gi makhada nungtigi makoina gate hangdok hangjin tawbagi thabak tawraga lakpani ngasi gate hangriba sigi matangda Tom TV na phangba pawgi matungina high level authority dagi hairiba gate asi election ga mari lainana Thingbani hairi amadi election loidri fawbudi More amadi Myanmar Namfalong kaithel atai mafam kaya ama numit kharinidi chathok chasinda athingba leigadawri athingba asina maram oiraga Namfalong kaithel asida nungtigi pochai thadok thajin tawduna nomagi chara taliba imung puriba miyoi kaya amadi awawa mayok nagadawri amaromda More gate number 1 lomda hauzik fawbagi chathok chasinda athingba leitana hanagum chatnari ngasi gate number 2 thingjin khibana maram oiraga lalol ithik tawriba singdadi achauba safu amadi fanglaba yai amadi Thasigi Taranipanda pangthokadoriba anisuba tangkaki mikhal asiga mari leinanasu hairiba border chathok chachin tawbagi lambi matam kharadi chang naina chatpa yaroi dawri
Suda Lariba Lal Holup Singna Tha Sigi Taramathoida Pangthokodoriba Outer ki Lok Sabha Mikhal Asida Lengak Sasan Pariba BJP Party Sifai Oibaga Chap Manare BJP gi Mirepta Bot Pigadabani Haina Praja Singda Aki Tuzungba Pokhan Bagi Thabak Chathare Masimang Outer da Laribra Praja Singi Laibak Thibani Haina Outer Manipur Parliamentary Constituency da NPP gi Mirep Oiriba Thangmilian Kipgena Dulalen da Laiba Party Asigi Office da Pangthokiba Paugi Mifam da Fongdokre Mahakna Makha Taraduna ECI na Thokiba Chirol gi Matung ina Suda Lariba Lal Holup Singna Masa Masagi Designation Kiamta Laigadabini Haizarabasu Ngasidi BJP Party da Bot Pigadabani Haina Chatharakliba Namfu Sasan ki Thawong Yaningde BJP Party na Mikhal Niyom Chumna Pangthoksi Haina Chimbal Thongda Koilaw Laurabasu Ngasidi Suda Lariba Lal Hoba Singna Insinduna Aranba Thawong Kaya Chathahale Nakal Amaromda Ngarang Imphal West Housing Complex Laiba KC Holda Party Asigi Meeting Pangthokani Haina Thaurang Loisilaba Tungda Suda Lariba Lal Hoba Singna Athingba Pirakhibabu Yaningdaba Fongdol Aduna Chief Electoral Officer Government of Manipur Yauna Mari Lainaba Singda Wakachirol Pisinkre Hairi Forced threat to the election to have free and fair. We did free and fair in about public signal. Masa apamba opinion the pong about you right. Tang drama to the outfit six namasi. Zanbi to the Pazagi right say apamba mahogi vote say mahoina apamba the people. Yanaba Mashikari Tang Sigumba threat, Sigumba warning people, Sikaritan Lepiu and a government site to Gisu, Young Sindu Abamahi, Young Sinbu, Aduga outfit, Senau group to Gisu, Kaitang relaxed over the Parzada, Pahoigi, right ki Subida, Adupi, and about in a Piltori. Paugi Marathana Tenbabre Amatanga Lozari. Nupa khaktabu sagai lepkani haiduna chakthukchani hinglibasingse mama amana pokpani mama do nupi ni habase kormal nipa poksunati ipa numanga tawdana ari amada senting na bathabu aibu nangi angang lawnaba thamba miro senaba ngamdragana nupi ni kai doino khongbandra kaino hudok chu kaino piba amadi poktaba yadabani tawnariba mayam chi khangedana nasigi government sidi aphaba mibu oirdi sel kaisu tingdrasu yare sel piba lobagi haina bido loi muthakre macha masugi ningba thunga loidoi oiradi kedo bokbiramino hatok lemba yadro nang tamo khaktani nusidiye phai nang ngasidigi ai amona uni di khallu kadai chatoiba Pakistan chalaga society bomber oiga sirage kaino aidi nang pelo dida nang honarida hanba leitana dum honagadabani Kaitorage nangi husiki wahaido karino khangdana thamoida pale Lagliba Lok Sabha Mikhal da Adom ki Mamal Naidraba vote pu manghanbiganu afava mirep khanbiraga matam chana lakpi raga vote thadabiyo laibak sembada saruk yaminasi lamjingba nidhi limited ki members singda akaknaba matam khara khakki oina khudongchaba sing pizari khudongchaba sing adudi saving account hangbada chada lupa taruki interest pizagani fixed deposit amadi recurring deposit ki oina chada lupa taragani thoi makhai interest pizagani daily deposit ki oina su chada lupa taragani thoi makhai interest pizagani karigumba members singna business loan personal loan natraga mortgage loan lobiragadi sada lupa taragani pandagi lupa kungi apik pasendoi haibadi reducing rate ta loan lobiba yagani akaknaba matam khara khakki oiba khudong chaba sing asi lobiranaba members singda ningsingjari masiga loina na kanagumba member oidriba singna member oibinaba ekhoigi office ta lengsin birau amadi akupa marol sing tanabiu ekhoigi address lamjingba nidhi limited near Nityananda Mandir Nagamapal Rims Road Imphal West mobile 9366857001 email lamjingbanidhi@gmail.com website www.lamjingbanidhilimited.com
Break matungda taramna okchari makha taba pauda ngarang numidang pung 7:30 taba matamda narcotic cell amadi Jiribam district ki additional SP law and order gi mityeng makhada ASI A Krishna Sharma gi luchingba team amana National Highway 37 gi Golarthol thong manakta gi local market ta lupa lakh 9 rom gi maman oigadaba WY tablet ka konana miyoi ama fare Pau asina hai lakadoriba Lok Sabha election gi normal duty oina achat awok sing check tawagi thabak chatharingai silver machugi Maruti Eco Van bearing registration number ML05M 9566 chingnaningai oiba mawongda lakpa ubadagi check tawagi thabak chathabada yamlaba WY tablet sing gari adugi oi thangba thongi cupboard manungda yauramba WY tablet lising tarataruk faba ngamki Faraba miyoi adu Technopol district ki Haukip Kolen 5 village dagi Magbung Lunkothang Haukip chahi kuntaret kawi Phagalaba polam sing aduga konana jiri police sinakre hari Secular Democratic Front Manipur na lakadoriba Lok Sabha mikhanda inner amadi outer da thokliba Congress Party ki mirepta saugatnaba warep lokre wafamasi Moirangkhomda leiba Samaswadi Manipur Pradesh ki office ta pangthokiba paw gi mifamda Amada SDFM gi convener Dr. TH Inauchana haikibani mahakna haiki tha sikit anida Congress Party amadi SDFM ani gi marakta point kunitho yauba MOU ama khudyek pinaraba matungda warep asi laukibani uda kep sanaba yaroi haiba achauba ihou kaya civil society organization singda changchen ke adubu ngarang Bharat ki Prime Minister Narendra Modi ne Imphal da lakpa matamda mahaki relay da mahaki mifam madudaida citizenship MML bill CAB se chanaba yaroi haidana civil society organization mayamna ihou changjanba aduda yaukhiba civil society organization mayam gi luchingba khara maming makti paningdre aikoi yamna mayek siengna uba phangi masimak aikoi gi lamdam sigi oina khunai sigi oina labek thibani Manipur gi yelomi purup sing muthanaba honabada achauba thaudang Lauriba adum laba BJP da support tawba haibase aikoi isana isagi mongpham tawbuga chamane aduna handaki lakadoriba taratret suba Lok Sabha election asidi aikoi na BJP gi mireba sida akoi vote su pibam thokte haibase masi aikoi na Manipur gi praja isinau CSO punamak tai koi na pidanaba appeal tawjari masi karigma hek piba matamda aikoi isagi ikongda isana thana yanjanjaba isagi mongpham tawjabaga chap manaba adumlaba phibam amada langnabagi tanja do aikoina pibani haidana aikoina lawroidobagi maram sulai leite Social media da thadorokpa video clip amada Moregi di Monafai village da pangthokpa mifam amada KNA na Kuki chief singda kihanbaga loinana BJP da chada marifutara bot pigadabani haibagi thabak chathare haina fongdokliba wafam amadi video clip adu KNA bu mingchat thihanaba semjin sajinba warini amasung yumpham yaudabani haina KNA gi Deputy Secretary Information and Publicity T Stephen Kuki na thadorokpa cherol amana hairakli Election matamda tongan ba political party singna manifesto da thabakta onthokpa ngamloidaba wafam kaya hapchinduna miyamda minambagi thabak lepa leitana chatharakli Masida miyamna thajabiganu haina lakadoriba Lok Sabha mikhanda inner da independent mirep oina chongthokliba RK Somarendro atopa ming kaikuna fongdokre wafamasi mikhanga mari leinana ngasi ayok khwaramban kaithel da famlibi ima singdagi thaujan lauba lakhiba RK Somarendro kaikuna paumi singda haikibani Tasena ai party ri hunjaro adubu myamna khangara pone vote yarokanda manifesto da pawa hapchalaga myam minambagi thabu tokpasida matam sang tawla bin myamna khangara pone tasena ko khunai man pusup kan jai tari man pus aunba santi oba leba ma pokse hai targadi akoi man pus lejariba akoi praja myamna gyan tabiraga halak lakdur election sida hoi man pus hojik regionalism akoi tar akoi gi oriba akoi gi regional party yamna darkar oy adu targaju hojik regional party sing sida di tasena akoi na leiba phim sida di nam kanna thajaba kan leitabina ai tasena regional party pamjamne dobo independent thokcharaga ai amutang di lebak sigi seba je penna myamga thingba yaudna tar ai ngangningba issues myam oro ada laujaraga adu man pulebak si development damakta ima event myam damakta naha myam damakta even akoi border issues lei myam damakta ai amutang ni chen chong to hona jage tasina koi manifesto da kaida po haida hajin tawjaraga tasina koi myam seba matam sang taw laksari ai makha tabu myam sang thamoi seng tawjaraga afoba khunayam semjage jahaga ai amutang
मैम बोट पीनबीजे हाई लॉन्ग लिव मणिपुर ngasi Manipur da phongkiba pawche singda kari kari maruba paw yawkhibage habdu myam punamuk mityeng taminasi. Lamjingba Times BJP gi manifesto phongkhre Citizenship Amendment Bill pass tawrabasu awang nongpok ki praja singdi sokhaloi Jotin Waikhom tharoi ahamba singbu MP oina tharubagi lamdam masi waribani Brozendro BJP gi manifesto da MSU AASU Nesona yaning dava phongdokre Sangai Express Inergi mirep singa sakhang naduna apamba sing khangdoknaba hotnakre NPF ayamba party singa yelongmi singi apamba khangde BJP gi Mikhal gi manifesto da Citizenship Amendment Bill chana hanabagi wafam yauri Citizenship Amendment Bill gi wafam lauthoknaba MSU na warning tawri Pogna fam BJP gi manifesto da Citizenship Amendment Bill chana hanaba wafam mayek senga yauri Chief Minister yauna Arjun Tenhaiba laikhidabagi awawa phongdorakle High Court na Kishore Chandra gi NSA kakthatkre tharoi ahamba gumbadi MP oina thagumsi NEIDP Naharol gi thaudang Editor Guilds Manipur na sinduna afawa mihut khannabagi pandamda Know Your MP candidate ki thoram pangthokre BJP na CAB chana hangani haiba yelhomi sing maramda minority ohenna hotnabani Nesho BJP amasung Citizenship Amendment Bill khuba khunam gumani Nara Congress na thamjilamba afaspa BJP na karigidamakta lauthok trivano O Ibobi Huyan Lan Pau Citizenship Amendment Bill pass tawgani haiba wafam BJP gi manifesto da yauri James BJP gi lenga khalaglavadi lamdam asida aikhoi leiba phanglaglaroi Chief Minister Biren Oida Padava ngangduna leire K Ranjit Kishore Chandra gi NSA detention High Court na chanahan khidre Sanalai Bak BJP gi manifesto da Citizenship Amendment Bill chanahan gani haiba yaure Kishore Chandra wangkheng gi NSA High Court na kakkhre Kishore Chandra ngasi kaishum sangdagi thadoklaba yai ECL Express Citizenship Amendment Bill lisingani tarataruk miyamna yanarakanda Parliament da puthoke haibani Nampu da pass tawge haikhide Jotin BJP na amuk sasan pairabadi Muslim khudimak Hindu onbagi fivam lakpa yai Nabakishore Iraibak BJP gi manifesto phongkhre Citizenship Amendment Bill pass tawgani wasagli Polling station khudimakta VVPAT sijinagani Inergi candidate tarukna makhoi gi oiba wafam sing phongdokre Chief Minister N Biren Ngaure oida padaba ngangduna leire K Ranjit Loisilakpada maruba paw amuka na pizari CAB gi manungda yauriba time bomb asi kairak pamikupta Manipur yauna North East pungkai kairagani haina MPCC gi wangangloi I Hemochandra na phongdokre Bharat ki oina CAB chanarabasu Manipur gi oina di chanaroi masida miyamna ningdong pomningai oide haina MDA gi convener N Tombina haikre amadi chingnaningai oiba mau ama leikhidre mapur oiba police cha changchakre Hoziki oinadi Manipuri paw mata asal loizare miyeng tabiri bapumna po amukana khurumjari